Gepungi warol thorom tabiri basingbu James Sagurjam na taram nukchubu loina na ikong nono kurumjari loina na ngasigi pungi warol thorom asigi mangwena na housing fabugi headline khra miyam do thamje school ka ba tuition chatpa thingkre 10 12 exam su ye thokni school hanglaga class torom yawrabadi action logani haina minister Rajen wafamasi phongdokre लोइना नापोंग कोनमरियस ना मणिपुर दा पॉजिटिव यांखै मरी हेंगत की इंडिया की ओइना लाख अनि ग लिसिंग हुमदरा हुमदोय चनिपान तरा नोंगमदा हेंगत की हाना लेरिबा मिसिंग अदुदगी हारिबसि नोंगमगी खुजिंग दनि हेंगलिबसि लोइना ना सही निफु मंगा की मथक त लेबसिंग वैक्सीन कापथोक पियु हाइबा हेल्थ डायरेक्टर ना वफमसि फोंगदोगली लोइना ना अदोमना करिगुंबा सही तरा निपान सुरबदी मेगी तांग अमदगी कोविड वैक्सीन असी कापे यारे हाइबदी सही तरह निपान सुरबा सही तरह निपान की मथक लेबसिंग हारिबस्त कापे यारे माउ गेते हेना सेक्सिलन खरे लोइना नेगेटिव रिजल्ट याउदबसिंग संहंद्रे हाइब डीसी न वाफम असि फोंदरोगले कौब्रुगी थोंग थुगाइरंबा अमसुंग सनामही लाइसंगी चौकीदार की लाइफम मई थारंबा लेफम द मई थारंबा अदु पुलिस ना फारे हारी COVID-19 के मायोक तो लोकल पोसेशन थोरांग यामना कंसिलकली लोइनाना लेंगा के एम्प्लॉइज सिंग दगी लेमहौरी बचादा यांखैना मयुम दगी थबक सुहलगनी हाइबो वाफम फोंदरोकली मियो अमा लेखिद्रे एक्टिव केस पुन्ना सनीगा मरफुदरा तरुक सुरकले मणिपुर गोइना कौबुगी थोंग थदतपा अमसुंग क्वार्टर मई थाबगी केस चेनबा मियोई मरी पुलिस न फारे हाइबसी वयला पाउगी पाउदु यावरी पुंगनी फुनिपान के बन मनुंगदा लाखवा पैसेंजर बस अनि थुगाइख्रे नेगेटिव रिपोर्ट फाइदबा पैसेंजर सिंग पुरुक्तनबगी दमक खंगनबा लैख्रे मेगे अमदगी चै तरानिपान की मथक लेबा सिंग वैक्सीन कापथोकलगनी तोंगा संदोपी गनो लोइना ना पोनिंग फाथन लेबियो हैना जोगे चंद्र फोंदोक्रे एप्रिल कुंदगी कंगला की विजिटर्स संग बसु थिंगलगनी लोइना ना गवाटी दा लेडिबा सिंग असि मई होना सावरे हाइबो वाफम फोंदोली कोविड-19 की फिबम मसिन मणिपुर लेंगाना न खोलकपा सेक्शन थौरांग सिंग मनुंगदा हेल्थ सर्विसेज के डायरेक्टर न पलिबो वाफम सुम इरोइना इम्फाल दा हलकनबगी दमो गुवाहाटी की एयरपोर्ट पंदुना लेडिबा स्टेट असि मियोइ सिंग मरक लेंगाना कोविड-19 की नेगेटिव ओइरे हाइबगी रिपोर्ट यावरदि चंग यारो हेबसे मई होंग सावरे हाइरी दिल्ली की हेल्थ सिस्टम मथौ ताबा असिगी मखा तारकपदा मखोइगी थबक निंथिजना पांगथोप ngamloidobagi phibam amada lakre chayol amagi lockdown थम्बनतना अतोप उपाय लेते हाइना अरविंद केजरीवाल सीएम फोंदोक्रे लोइनाना दिल्ली दा लेरिबा मी सिंग मसा मसागी मरमदा हनखिबदु हनगनु मतम सांगना लेगदब नते महाक लेरी महांगना अंगम मतेंग पांगनी दिल्ली थादोक्तुना चटपीगनु हाइबा वाफम महांगना फोंदोक्रे लॉकडाउन की मायोक्तदा लेरकपा अहाकनी अइना लॉकडाउन हेना पामदे अदुबु ओइरकलिबा फिबम से लॉकडाउन नतनो उपाय लेत्रे हाइबा वाफम सिनी अनाब मसिंग हेंगलकपदा नतना अनाब सिंग कया हॉस्पिटल दा लेफम लेरक्तबा बेड फंगक्तबा ऑक्सीजन फंगक्तबा वेंटिलेटर न चिंग कया फंगक्तबा सिदगी अवाब कया मायोकनरी पाकिस्तान सौगटपगी स्लोगन सिंग लाउरुबगी अंगांग अनि याउना मियोय तरंगा फगलगा बुक तौख्रे हेरी पुलिस पर्सनल तरेट कोविड पॉजिटिव ओइबदगी पुलिस स्टेशन थिंगजनख्रे हारिबसी उत्तर प्रदेश की सबाल डिस्ट्रिक्ट लेबा पुलिस स्टेशन अमदन यूके ना फोंदोरकपदा कोरोना वायरस की रेड लिस्ट लेबदा इंडिया यावी लोइनाना यूके ना इंडिया दा चटकदबसिंग चटलगनु हाइबा अथिंगबा बैन थमख्रे ngarang khakta da flight tarama thoina मणिपुर द मियोई लिसिंग अमग चामा सोमना अनि पुसिलकी म्यांमार की थौदोक्ता याउबा असोकपसिंग इम्फाल द पुरखरे
Cold storage leittabadagi nga yonbasingna awaba mayoknarakle haiba wafam ama Manipur State Fishery Cooperative Federation Limited ki chairman Sanjeev Soibamna wafam asi phongdokre Manipur Police na miyoi chamri ka kolumdoi detain tawduna lupa lising humudra mariga chamri yangkai fine oina khongot ngamkhre Ziri Police na ngak senbagi thabak yamna kanna hauzik su paikhali Nasana hanbo ina maski grahada helicopter macha ama pahinba mai pakna ngarang thongdong si thokre Yumthang nari balibak Bangladesh ta lockdown chayol ama sangdokre hariba mafam asida ka hena anaba henjilakwa sokpana maram oiraga khongthang asi lokhalakkibe Manipur na nauna miyoi yangkai gamari COVID positive oibaga loinana miyoi ama laikidre public transport sing COVID ki kangloning chin ama tangaktre passenger sangu tongduna mana thokpa lamdam asida dumak tongnari passenger khaktanate kaithel do oirabasu mafam amatta do oirabasu thongdo wathok lohong khongdong ba sorat oirabasu sana khonabu oirasu tongningbata tawduna dumak leire maramdi karisu tawroi ekhoigi lam yaudri haibasini miyamna khaliba wafamsi Hauzik wariba fibam si Manipur da leiriba tongan ba leiriba mafam singi hospital sing asida kayamuk yamna khudong chaba leirabage haibase amuktang tin yotharaga khanabagi matam amo oiri maramdi hariba Manipur da leiriba hospital sing asta amukta da masing yamlo mi sing si narakko matam da karamba phamung da karamba hospital da kari oxygen sizinaraga mafam adu da leigadori haibadu wakhal tana khanbiu Loinana laina asigi atoppa season nariba trial oina season aba hidak kya su amata fangdabana maram oiraga state atai da khudong chadaba kaya mayok na dunu leire adu oina Manipur da kari oigadagi haibasi hauzik yamna khananingai oiri mege amadagi hauna chahi 35 gi mathakta liba sing vaccine kapa howragani Manipur ki IAS officer manga positive oire hari Hanagi Prime Minister oiramba Manmohan Singh COVID positive oidun hospital da laikat nari Manipur da lak mapan gi manung da lak amadagi henna vaccine kaptri laina sidagi ngakthok nana ba vaccine kapasina khwaidigi hena phaba khongthang amani loinana vaccine kaptri ba chahi humpu manga gi mathakta leiba sing vaccine kapthok pibana adom gi khwaidigi yai phabo ge doribe Vaccine kaplaba matung da COVID naba hengalak ibasi immune zone ba natraga section ba wat padagi oiba yai haina phongdorukle Thasigi taramathoi de sahi nauriba angang nupi macha amada makhut sangna ba honaramani haiba Naurem Syam sahi humpurom suraba miyoi asi ngarang special just ki pokso Imphal East na mege ahum phawba judicial custody da remand pikre loinana court na ngarang judicial custody da remand pikreba accused adudi pokhaw laifam makha lekai digi Naurem Syam Eli Syam sahi humpurom suraba miyoi amani maha case adugu mari lena April 15 da fagal matung ngasi phawba police custody da leirakibani loinana police na judicial custody da remand prayer tawkibaga loinana ngarang court ta puthorokibani case asida Iona APP gi makha da pikhalakkiba submission adu pamlabadi victim oriba nupi macha adugi appopina tha asigi tara marida mahaki nupi macha asi April 13 da namja namthek naba honaramle haiba complaint ama thangalakibani hairiba complaint adugi matongina case aduna mahaki Mayumda nupi macha adu minute kunthra rom thonglon sinduna namja namthek naba honaki laibak phabadagi victim gi mabungna thong adu kokhaiduna victim adu kan mangang homukhi loinana thongdok aduda wari pumba asi apopina tamki adum oinamak ahalaman singna tanaringai da complaint tawgi matam chinthaki
loinana accused adu gi mathakta police no wahang pangsata bada victim oribi nubi masa adu na accused ki mayum gi thongal da lakpa adu da accused na mahak ki mayum gi ka amada singsin ki amadi tungda mahak pu khudong sabas sing asi lawna nubagi da makka amada thonlo sinduna thamki kana gumba amatana korokpada khumlabadi hat kani haiduna ki handuna victim adu tumina lekhi hairi asumna victim adu mahak yum adu da kausinduna mafam adu da nubi masa adu bu mahakna ijat song na honar ki bani hairi masigi matungda thong sing adu kanamata da haidok tanaba lupa tarasu piduna thong adu kayarak hana chathari haiba police na khanki submission adu makata na haiba de case adu police custody de remand lokta adu mahaki mathak wahang pang sathanan bai tha si drama thoida accused adu iru jarga karak pada mahaki thongal da chahi nori bini pim cha adu leiramadagi imung do sing sinduna hairiba thodo si sathaki de haiba khangmo makata na victim gi mabung laktuna thong hangdok na ba hairak pada mahak na hangdok ki de mabung aduna thong thugai gani haina hairak pada gi thong hangdok ki adu moina ma victim aduka adu de lot tuna thamba maramna mabung adu thiba phangda badagi chatki jaraga adu da accused aduna victim oiribi angang adu thadok na ba honari ge de mabung adu amo hana laktuna victim adu pu ki bani hairi masini masi nomogi phongliba tongan ba Boxes sing headline sing. Hausi makata ko sa Diamond Radio ki number 9077-22001 da adom gi pongnung gi waro phongdok pibiya. Tharo masida yam toina call phangwa sing dile piraga phangau da sing da khudong sabasi pibiu kadai degi kanana kari haibining ba kari hausi ori pibam sa dong gi pongnung gi waro do thambiu. Hello, mingamade lai from Haibiu. Tanamandagi kansa. Haibiu kare habiningi. Abugi kano ke matanga sing water supply ki matang sa sum report ko no ta ni to ko ja. Haibiu kare habiningi water supply kari tawre ising koi ke sa water supply se koi ki sahi matang si ka da sa ai se 40 aba boy re hauji po ki manung da sa koi ki same su sai drama pandire me hauji po water supply koi kanga pada ji pos thak trija sa pon makas no kamana to guna to pa dade dum sa mo water supply dum sab tawi akoi gi swai hina sahi tranga gi sem lai rame ado hauji phogi da water supply gi facility se pang desa da chahi adu leiramba du wadu di to simi shokpo adu smaina oina haise akoi mafam sida ising leite ising khudong chabaji se su sang musi leite ko smaina haraga ado amo hojik se har ghar mein jal haidina scheme am leire soidina sangai um phangi hairi mpham dugi soidina aidi ubiram mane na khalli khar plan kharadi tawbu urum do mali tawdraga su tawrani maram di mase ayama da hongnare haitare ko soidina hairi basigi khudong chaba se man ta bam yau bi ra ga ja mase am thang plan tawbi na ba na sa thagachari habiro basigi da Hello, mingamade lai from IBC. Hello. Ai phone to jore dai. Ayo baga de ji mani phone. Habiu kare habiningi. Oi ge COVID-19 ji. Vaccine thorang lokot pa hawre sarbar wala singizu. Arang nan dage lupa manga piramba kotuna lupa nipan jubat kare. Jam phajana corona gi vaccine thorang lokot pi re. Sidang haidel bena to jaban. Corona gi section thorang ji pochai gi mamal tangkhalaga phajana haugre haiba wafam jini thagachari tangkhalani masidi haubada bungai ri pochai kya tangkhalani makhoina dom da tangkhalakpani ne yum da leiriba mi sing sina ju ekoi gi padigom mana masing yon badu ju hana di lupa mangai hom doromani tarai hom doromani na hojik phajare padigom apulam da lupa kun ade kunthra yankhai da lakcharani pochai gi mamal di kana no lepaka dori se heda pot amada henga pe wane amada dum soidana dum torokani
ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ Hello. ꯍꯥꯏꯕꯤꯁꯤ Hello. ꯇꯥꯖꯔꯤ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ Radio khitang thok chagi ko. ꯀꯔꯤ Phone ꯂꯝꯗꯒꯤꯅꯣ thomjeri bai ꯍꯥꯏꯕꯤꯌꯨ Kasing Khunodagi Shobamani Singh. ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ Sada aina hajaningbadi hojiki COVID ki matang asida airport ta test tawbachibu aeroplane tongaga lakpa mi sibu khudakta reason pidaba jala reason pide nominini leraga telephone de piri haimna singba yaure aduga nong nini gi matungda positive oire haibna singba yausile masibu karai fabu chumibano asiba khangjaningi aduga mamangda tawriba dumaina checking thorang loba si covid ꯐꯣꯟ ꯂꯥꯏꯟꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯨꯗꯛꯇ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯈꯨꯗꯛꯇ ꯍꯥꯏꯗꯕꯅꯤꯅ ꯌꯨꯝꯗ ꯆꯠꯊꯣꯛꯄꯤꯔꯨꯕꯁꯤꯡꯅ ꯌꯨꯝꯗ ꯂꯩꯔꯤꯁꯤꯡꯗꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉ ꯍꯜꯂꯦ ꯍꯥꯏꯔꯗꯤ ꯃꯥꯏ ꯔꯤꯖꯜꯇꯨ ꯈꯪꯗ꯭ꯔꯤꯐꯥꯎ ꯈꯔ ꯂꯣꯏꯅꯕꯤꯗ ꯇꯥꯔꯦ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯏꯁꯥꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯇꯥꯏꯞꯇ ꯀꯥ ꯑꯃꯗ ꯊꯝꯕꯤ ꯇꯥꯔꯦ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯃꯤꯗꯨ ꯅꯨꯡꯁꯤꯔꯤꯅꯦꯅ ꯅꯛꯁꯟ ꯇꯥꯔꯗꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯅꯤꯁꯨꯕꯩꯁꯤꯗꯤ ꯂꯣꯏ ꯂꯧꯅꯩꯌꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯟ ꯂꯃꯟ ꯄꯨꯂꯞ ꯅꯥꯕꯤꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯔꯛꯇ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯗꯤ ꯑꯩꯅ ꯆꯠꯊꯣꯛꯎꯔꯕꯅꯤꯅ ꯍꯜꯂꯛꯑꯕꯅꯤꯅ ꯑꯩ ꯈꯔ ꯋꯥ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯃꯥꯌꯣꯛꯅ ꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯄ꯭ꯔꯦꯃꯤꯂꯥ ꯑꯗꯣꯝꯒꯤ ꯀꯣꯜ ꯊꯥꯗꯠꯄꯤꯈ꯭ꯔꯦ ꯑꯗꯣꯝꯅ ꯅꯦꯠꯋꯥꯛꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯦ ꯕꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ Hello, sir. I can't take a self to sir. ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ Sir, I can shoot with the wood honey thing around here. Sorry, I Gerendo. I just thought that how you told away I'm no she's a by the Sari Bakalon. I didn't have a do after come now for you. Payasagi, for you, she and Mimsako when it was up. I don't have no idea with keys. And the my idea now, we get them upon them from the bar. And the Hana with the cell, we are the person after Tang Tag, you have any Mamin Tower, the Brahmana. But the Hang no higher do man. You might get your mother and more than a higher do. ꯑꯩꯈꯣꯏꯗꯗꯤ ꯄꯩꯁꯥ ꯀꯥꯞꯈꯤ ꯍꯥꯏꯔꯛꯄ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯑꯗꯨ ꯀꯥꯞꯄꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯃꯃꯤꯡ ꯈꯪꯗꯅ ꯄꯩꯁꯥ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯌꯥꯔꯒꯗꯤ ꯄꯩꯁꯥ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯗ꯭ꯔꯗꯤ ꯄꯩꯁꯥ ꯀꯥꯞꯄꯤꯗꯨꯗ ꯃꯤꯡ ꯊꯥꯔꯛꯇꯕꯅꯤꯅꯀꯣ ꯃꯗꯨꯝꯗꯤ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯁꯦ ꯂꯨꯄꯥ 100 ꯀꯥꯞꯄꯁꯨ 200 ꯀꯥꯞꯄꯁꯨ ꯄꯩꯁꯥ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯁꯨ ꯀꯥꯞꯈꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯁꯥꯟꯅꯕꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣꯝꯗꯒꯤ ꯄꯩꯁꯥ ꯀꯥꯞꯄꯗꯣꯏꯅꯦꯅ ꯗꯨꯀꯥꯟꯅ ꯄꯩꯁꯥꯗꯨ ꯂꯧꯍꯧꯔꯕ ꯃꯥꯅ ꯀꯥꯎꯔꯒꯗꯤ ꯀꯥꯞꯇꯕ ꯑꯗꯣꯝꯅꯗꯤ ꯑꯩꯈꯣꯏꯗ ꯀꯥꯞꯈ꯭ꯔꯦꯅ ꯂꯩꯔ ꯁꯨꯡꯀꯥꯞ ꯀꯥꯞꯄꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯅꯍꯥꯟꯁꯨ ꯏꯃꯥ ꯑꯃ ꯌꯥꯎꯏ ꯂꯨꯄꯥ 100 ꯀꯥꯞꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯥꯛꯄꯗꯤ ꯑꯗꯣ ꯏꯃꯥꯗꯨꯅ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣꯅ ꯑꯩꯅ ꯀꯥꯞꯄꯣꯅ ꯄꯤꯔꯝꯃꯒ ꯑꯩꯅ ꯀꯥꯞꯄꯣꯅ ꯄꯤꯔꯝꯃꯒ ꯀꯥꯞꯇ꯭ꯔꯤꯗꯨꯕꯣ ꯑꯗꯨꯕꯣꯅ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯌꯧꯔꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯜꯂꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯨ ꯁꯝꯇꯥꯏꯝꯁ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯁꯤꯡꯕꯤꯔꯣ ꯄꯩꯁꯥ ꯀꯥꯞꯄꯣ ꯍꯥꯏꯗꯤ ꯀꯥꯞꯇ꯭ꯔꯤꯐꯧ ꯑꯗꯥꯏꯗ ꯏꯅꯥꯛꯇ ꯂꯩꯕꯤꯔꯣ ꯀꯥꯞꯈꯤꯕꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯥꯞꯈꯤꯕꯒꯤ ꯔꯤꯁꯤꯞꯇꯣ ꯑꯗꯨ ꯐꯣꯇꯣ ꯇꯧꯔ ꯀꯥꯞꯁꯟꯍꯟꯕꯤꯔꯛꯑꯣꯕ ꯁꯤꯁꯨ ꯑꯗꯨꯝ ꯃꯤꯅꯝꯕ ꯑꯃꯅꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯃꯤꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯁꯦ ꯑꯗꯨꯅ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯈꯪꯖꯗꯦ ꯁꯤꯃꯇꯪꯒ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯀꯥꯞꯄꯤꯔꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯥꯞꯄꯤꯈꯤꯕꯁꯤꯡ ꯀꯅꯥꯒꯨꯝꯕꯅ ꯃꯤꯡ ꯂꯥꯎꯊꯣꯛꯇꯁꯨꯅ ꯑꯩ ꯃꯣꯏꯒꯤ ꯑꯋꯥꯕ ꯄꯥꯡꯈ꯭ꯔꯦꯅ ꯈꯟꯕꯤꯕꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯀꯥꯞꯄꯤꯔꯛꯄꯗ ꯃꯤ 100 ꯁꯨꯔꯦ ꯉꯁꯤꯒ ꯃꯤ 100 ꯄꯨꯂꯞꯇꯗ ꯁꯤ ꯂꯥꯎꯊꯣꯛꯆꯕꯗꯤ ꯉꯝꯃꯔꯣꯏ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯀꯣ ꯉꯝꯖꯕ ꯂꯨꯄꯥ 150 ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ 100 200 ꯑꯗꯨꯝ ꯀꯥꯞꯄꯛꯄ 900 ꯀꯥꯞꯄꯛꯄ 2,000 ꯀꯥꯞꯄꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤ ꯃꯩꯒꯤ ꯄꯩꯁꯥ ꯊꯤꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯤ ꯊꯤꯗ꯭ꯔꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯤꯗꯣꯏꯅꯤ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯂꯣꯏꯕꯒ ꯄꯩꯁꯥ ꯊꯤꯗꯣꯔꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯦꯝꯍꯧꯕ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯆꯦꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯕꯗ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯑꯉꯥꯡ ꯑꯃꯅ ꯀꯥꯞꯐꯝꯕꯅꯦ ꯑꯩꯈꯣꯏ ꯈꯨꯜꯂꯛꯀꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ
ꯕꯦꯡꯀꯤ ꯂꯅꯥꯏ ꯕꯦꯡꯀꯤ ꯊꯕꯛ ꯇꯧꯋꯦꯕ ꯍꯣꯏ ꯑꯗꯨ ꯃꯉꯣꯟꯗ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯤꯔꯨꯔꯅꯨ ꯃꯗꯨ ꯀꯥꯞꯄ ꯂꯩꯔꯒꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯔꯤꯁꯤꯞ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯐꯣꯇꯣ ꯁꯣꯠ ꯇꯧꯔꯒ ꯑꯗꯨꯝ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯀꯥꯞꯍꯜꯂꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯥꯞꯆꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯕ ꯊꯣꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯒꯗꯤ ꯀꯥꯞꯈꯤꯕꯗꯨꯅꯁꯨ ꯑꯗꯨꯒ ꯀꯥꯞꯄꯤꯔꯤꯕꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯀꯥꯞꯄꯤꯕ ꯄꯩꯁꯥꯁꯦ ꯌꯧꯔꯤꯕ ꯃꯤꯗꯨꯅ ꯃꯥꯅ ꯀꯥꯞꯄꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯣꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯃꯥꯏꯗꯨ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏ ꯅꯝꯕꯔꯅꯤ ꯋꯥꯆꯦꯞꯇꯨꯗ ꯍꯥꯏꯔꯤꯕ ꯇꯣꯝꯕꯤ ꯆꯥꯎꯕꯤ ꯃꯦꯝꯆꯥꯒꯤ ꯄꯩꯁꯥꯅꯤꯀꯣ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯀꯥꯞꯄꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯀꯥꯁꯦ ꯌꯥꯝ ꯂꯨꯏꯗꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯥꯞꯄ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯂꯧꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯁꯦꯟ ꯀꯥꯞꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯗꯨꯅꯁꯨ ꯁꯤꯗꯤ ꯁꯦꯟꯒꯤ ꯀꯥꯅꯤꯅ ꯃꯥꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯀꯥꯞꯆꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯗꯗꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯁꯤꯃ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯗꯨꯝ ꯋꯥꯆꯦꯞꯇ ꯀꯥꯞꯄꯛꯄ ꯌꯥꯎꯋꯤ ꯂꯨꯄꯥ 100 ꯀꯥꯞꯆꯈ꯭रे 200 ꯀꯥꯞꯆꯈ꯭रेꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯁꯨꯅꯤꯇꯥꯅꯤ ꯎꯝꯁꯥꯡꯒꯩꯗꯒꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯁꯤ ꯏꯆꯦꯁꯦ ꯑꯃꯨꯛ ꯏꯆꯦ ꯏꯄꯥꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯩ ꯅꯠꯇ꯭ꯔꯒꯤꯅꯦ ꯀꯥꯎꯕ ꯂꯩꯇꯦ ꯑꯩ ꯂꯥꯛꯈꯤꯅꯤ ꯑꯩ ꯇꯟꯖꯥ ꯂꯥꯛꯄꯁꯦ ꯇꯟꯖꯥ ꯑꯃ ꯆꯥꯗ ꯇꯧꯔꯤꯅꯤ ꯑꯗꯣ ꯏꯆꯦꯒꯤꯅꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯝꯗ ꯐꯣꯡꯗꯣꯛꯆꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯦ ꯆꯦꯡ ꯌꯦꯟꯕꯁꯦ ꯆꯦꯡꯗꯗꯤ ꯌꯦꯟꯕꯗꯤ ꯊꯨꯡꯗ꯭ꯔꯕ ꯀꯥꯞꯄꯤꯗꯦꯅꯀꯣ ꯍꯣꯏ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟꯒꯤ ꯌꯦꯟꯕꯁꯦ ꯂꯣꯏ ꯌꯥꯎꯋꯦꯕ ꯃꯁꯤ ꯀꯔꯝꯕ ꯈꯨꯌꯦꯟꯅꯣ ꯈꯪꯗꯦꯕ ꯑꯗꯨꯒ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯊꯕꯛ ꯇꯧꯋꯦꯅꯁꯨ 10,000 ꯆꯥꯕ ꯃꯤꯁꯦ ꯃꯤ 5 ꯇꯧ ꯆꯥꯕꯗꯤ 7-9 ꯆꯥꯕ ꯌꯥꯎꯏ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯊꯕꯛ ꯆꯥꯔꯤꯕ ꯃꯤꯒꯤꯗꯨꯒꯤꯗꯤ ꯄꯤꯗꯁꯨ ꯆꯥꯗꯕ ꯃꯌꯥꯝ ꯏꯃꯨꯡꯒꯤ ꯃꯤ 3 ꯆꯥꯕ ꯌꯥꯎꯏ 9 ꯆꯥꯕ ꯌꯥꯎꯏꯕ ꯑꯗꯨ ꯄꯤꯕꯤꯔꯒ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯖꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯤ 3-9 ꯆꯥꯔꯒꯗꯤ ꯑꯗꯨ ꯏꯆꯦ 10 ꯆꯥꯔꯁꯨ 30 ꯆꯥꯔꯁꯨ ꯇꯣꯂꯣꯞ ꯇꯧꯕ ꯆꯥꯕꯝ ꯌꯥꯎꯕꯅꯤꯅ ꯌꯥꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯅꯤꯌꯣꯝ ꯂꯩꯕꯅꯤꯅ ꯃꯗꯨ ꯆꯥꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯇꯣꯉꯥꯟ ꯆꯥꯕꯤ ꯇꯥꯕ ꯊꯕꯛ ꯇꯧꯕꯗꯨꯃ ꯇꯣꯉꯥꯟ ꯊꯝꯃꯒꯅꯦ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯆꯥꯕꯤ ꯇꯥꯕ ꯏꯆꯦ ꯑꯗꯨ ꯅꯠꯇ꯭ꯔ ꯑꯗꯨꯒ ꯀꯥꯔꯗ ꯇꯣꯉꯥꯟꯅ ꯄꯥꯏꯗꯣꯏꯅꯤ ꯍꯥꯎꯁ ꯅꯝꯕꯔ ꯇꯣꯉꯥꯟꯅ ꯄꯥꯏꯗꯣꯏꯅꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯇꯣꯉꯥꯟꯅ ꯂꯩꯗꯣꯏꯅꯤ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯇꯣꯉꯥꯟꯅ ꯂꯥꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯗꯣ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯗꯒꯤ ꯑꯩ ꯑꯃꯨꯛ ꯋꯥꯐꯝꯗꯒ ꯄꯨꯊꯣꯛꯆꯒꯦꯕ ꯁꯣꯔꯣꯛ ꯃꯌꯥꯗ ꯂꯩꯕ ꯃꯤ ꯌꯨꯝ ꯇꯥꯕ ꯃꯤꯁꯤꯡꯁꯦ ꯁꯤꯅ ꯂꯝꯁꯤ ꯁꯨꯝ ꯈꯣꯠꯆꯟ ꯅꯂꯥꯁꯦ ꯑꯃꯨꯛ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯔꯛꯀꯗꯧꯔꯦꯀꯣ ꯂꯝꯕꯤꯁꯤ ꯂꯩꯈꯣꯝ ꯊꯣꯛꯂꯛꯑꯦꯕ ꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯂꯝꯕꯤ ꯁꯨꯝ ꯄꯤꯛꯁꯟꯗꯅ ꯒꯥꯔꯤ ꯊꯧꯔꯦꯟ ꯅꯨꯡꯉꯥꯏꯇꯔꯦ ꯗ꯭ꯔꯦꯟ ꯐꯪꯉꯦ ꯂꯩꯇꯦ ꯊꯃꯣꯏ ꯄꯤꯛꯏꯁꯤ ꯂꯩ ꯈꯔ ꯊꯥꯖꯤꯟꯒꯅꯤ ꯈꯔ ꯈꯥꯖꯤꯜꯂꯛꯀꯅꯤ ꯈꯔ ꯈꯥꯖꯤꯜꯂꯛꯀꯅꯤ ꯎ ꯈꯔ ꯐꯩꯖꯅꯤ ꯑꯗꯩ ꯐꯅꯦꯛ ꯃꯆꯦꯠ ꯈꯔ ꯈꯥꯖꯤꯜꯂꯅꯤ ꯕꯣꯔꯥ ꯃꯆꯦꯠꯈꯔ ꯁꯣꯔꯣꯛ ꯃꯌꯥꯗ ꯂꯩꯕꯁꯤꯡꯁꯤꯅꯤꯀꯣ ꯑꯗꯨ ꯃꯤꯅ ꯃꯣꯏ ꯂꯝ ꯅꯠꯇꯦꯁꯨ ꯈꯪꯉꯕꯅꯦꯕ ꯑꯗꯨ ꯄꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯕ ꯂꯝꯕꯤꯁꯦ ꯄꯤꯁꯜꯂꯦ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯁꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯎꯔꯤ ꯁꯔꯀꯥꯔꯗ ꯍꯥꯏꯅꯤ ꯁꯔꯀꯥꯔꯗꯤ ꯃꯣꯏꯗꯤ ꯆꯠꯄꯤꯔꯣꯏ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯤ ꯆꯥꯎꯋꯤꯗꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯅꯣꯡꯃ ꯂꯥꯛ ꯀꯣꯊꯣꯛꯄꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯂꯥꯛꯄꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯃꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯆꯨꯝꯕꯅꯤ ꯂꯥꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯥꯏꯗ ꯂꯩꯍꯧꯗꯕꯒꯤ ꯃꯇꯥꯏꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯗꯧꯅꯤ ꯑꯆꯨꯝꯕꯅꯤ ꯃꯇꯥꯏꯗ ꯂꯩꯕꯅ ꯄꯥꯝꯕꯁꯤꯗꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯕꯗꯨꯅ ꯁꯨꯝ ꯈꯣꯞꯆꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒ ꯑꯗꯨꯝ ꯈꯥꯝꯖꯜꯂ ꯊꯝꯃꯤꯅꯤ ꯅꯣ ꯄꯥꯔꯀꯤꯡ ꯀꯥꯏꯅ ꯊꯥꯖꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯄꯥꯁꯤ ꯀꯅꯥꯝ ꯈꯥꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯅꯠꯇꯅ ꯈꯥꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯁꯦꯡꯕꯗꯤ ꯑꯗꯨꯃꯛ ꯌꯥꯗꯦꯕ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯅꯣ ꯄꯥꯔꯀꯤꯡ ꯖꯣꯟ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯄꯥꯔꯀꯤꯡ ꯖꯣꯟꯕꯨꯗꯤ ꯆꯨꯝꯃꯤ ꯄꯥꯔꯀꯤꯡ ꯖꯣꯟꯗꯤ ꯀꯅꯥꯃꯠꯇꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯄꯥꯔꯀꯤꯡ ꯖꯣꯟ ꯑꯣꯏ ꯌꯥꯄꯣꯟꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤ ꯑꯗꯨꯝ ꯒꯥꯔꯤ ꯑꯃ ꯈꯥꯝꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯄꯥꯔꯀꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕ ꯂꯝꯗꯝꯁꯨ ꯅꯠꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣ ꯄꯥꯔꯀꯤꯡ ꯖꯣꯟ ꯀꯥꯏꯅ ꯑꯗꯨ ꯇꯧ ꯌꯥꯄꯣꯟꯇꯦꯗ ꯄꯥꯔꯀꯤꯡ ꯖꯣꯟꯁꯤꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯄꯥꯔꯀꯤꯡꯒꯤ ꯃꯐꯝ ꯑꯃ ꯂꯩꯇ꯭ꯔꯤ ꯐꯖꯅ ꯄꯥꯔꯀꯤꯡꯁꯤ ꯗꯕꯜ ꯃꯊꯣꯟ ꯂꯣꯜꯂꯒ ꯒꯥꯔꯤ ꯃꯆꯥꯒꯤ ꯑꯆꯧꯕꯒꯤ ꯂꯩꯔꯀꯥꯟꯗ ꯃꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯨꯝꯕ ꯀꯔꯤꯁꯤꯡꯅ ꯐꯖꯅ ꯁꯦꯝꯕꯤꯒꯗꯕꯅꯦꯕ ꯑꯗꯣ ꯒꯥꯔꯤꯁꯤꯡꯁꯨ ꯃꯥꯡꯉꯔꯣꯏ ꯑꯗꯒꯤ ꯇꯣꯀꯟ ꯑꯃ ꯄꯤꯔꯅꯤ ꯂꯣꯏꯅ ꯃꯅꯨꯡꯗꯨꯗ ꯂꯩꯕ ꯒꯥꯔꯤꯁꯨ ꯃꯥꯡꯉꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯤꯜꯂꯤꯁꯤꯁꯨ ꯂꯣꯏꯅ ꯐꯗꯣꯏꯅꯦꯕ
ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯕꯔꯅꯔꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯃꯇꯝ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇ꯭ꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯅꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯕꯁꯤꯡꯗꯣ ꯕꯤꯔꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯇꯝꯗ ꯊꯨꯡꯈꯤꯕ ꯑꯁꯥꯝꯒꯤ ꯒꯕꯔꯅꯔꯁꯤꯡꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯒꯕꯔꯅꯔꯒꯤ ꯃꯐꯝꯁꯤꯗ ꯊꯨꯡꯉꯝꯃꯦ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯃ ꯇꯣꯇꯦꯂꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯐꯝꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯒꯕꯔꯅꯔꯁꯤ ꯃꯣꯏ ꯂꯩꯕꯅ ꯁꯣꯁꯥꯏꯇꯤꯗ CRP ꯈꯔ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯕꯣꯝ ꯄꯣꯈꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯇꯧꯏ ꯃꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯒꯤ ꯁꯔꯨꯛꯁꯦ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯃꯁꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯄꯨꯔꯥ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯄꯨꯔꯥ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯌꯥꯕ ꯁꯣꯟꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗꯨꯗ ꯁꯥꯔꯤꯕ ꯖꯒꯥꯗꯨꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯗꯒ ꯆꯥꯎꯅ ꯁꯥꯕꯤꯔꯒ ꯑꯥꯔꯃꯤꯒꯥꯏꯗꯨ ꯃꯔꯣꯟ 30 ꯉꯥꯛꯀꯦꯔꯥ 90 ꯉꯥꯛꯀꯦꯔꯥ ꯃꯗꯨꯗꯩꯗ ꯐꯖꯅ ꯃꯣꯏ BSFꯀ ꯂꯩꯕ ꯅꯥꯀꯟꯒꯤ ꯀꯨꯏꯔꯦꯡꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯇꯧꯕꯤꯒꯦꯔꯥ ꯁꯦꯡꯅ ꯐꯖꯅ ꯀꯣ ꯇꯔꯨ ꯇꯔꯥꯅ ꯂꯩꯀꯣꯟꯒ ꯇꯧꯗꯅ ꯑꯗꯨꯋꯥꯏꯗ ꯁꯦꯝꯃꯒ ꯊꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯒꯕꯔꯅꯔ ꯔꯣꯗꯀꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔꯅ ꯀꯜꯂꯤꯕ ꯖꯒꯥꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯧꯊꯣꯛꯅꯤꯡꯉꯦꯕ ꯏꯝꯐꯥꯜꯗ ꯆꯤꯜꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯁꯤꯗꯩꯗ ꯐꯖꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯃꯁꯨ ꯁꯥ ꯌꯥꯔꯅꯤꯗꯣ ꯃꯊꯛꯇꯨꯗꯅ ꯒꯥꯔꯤ ꯊꯧꯒꯠꯍꯟꯈ꯭ꯔ ꯒꯥꯔꯤ ꯊꯝꯍꯟꯈꯤꯕ ꯃꯔꯣꯟ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯤꯜꯂꯤꯁꯤ ꯒꯥꯔꯤꯒꯤ ꯀꯔꯤꯒꯤ ꯆꯤꯜꯂꯤꯁꯤ ꯂꯣꯏꯅ ꯐꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯆꯠꯇ ꯌꯥꯗꯕ ꯄꯣꯠ ꯂꯧꯕꯩꯅ ꯕꯦꯇ꯭ꯔꯤꯒꯤ ꯒꯥꯔꯤꯗꯣ ꯆꯦꯜꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯔ ꯑꯑꯣꯟꯕ ꯍꯣꯡꯕ ꯂꯥꯛꯀꯅꯤꯅ ꯈꯜꯂꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯃꯟꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯦꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ Hello. ꯍꯦꯜꯂꯣ ꯍꯥꯏꯕꯤꯌꯨ Hello. ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ Sir, phone tawjaraglibe kaksing wari dagi tawrbini sa. ꯇꯔꯨꯕꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ Kamani kaktang thamjage sir ko. ꯍꯥꯏꯕꯤꯌꯨ Aikoigi ahanbada thamjaningba wafamse sir aikoigi iramdam asida deva karama thokpa matamda aikoigi asi ana thokpa matamda su haitare sir. Adagidi luhong khongdongbada oirabasu aikoigi nupa singsina aikoigi phaijom adagi pumjat lipase aikoigi luhong khongdongbada su litpire aduga aikoigi deva karama asi anagi da su litpire amumuk sudoga yai haibagi wakhalonda dum taunari bako sir aina phongdok saningbadi sir aikoigi asi anagida oirabasu masigi tongan ba aikoigi luhong khongdongbagina ama adagidi aikoigi asi anagina ama khaidok piraga aikoigi dress fijon singja jaba tare sir ko mase nupa singina tongan ba amam khaidok pirabadi yamna nungaijani aikoigi nupi oibi singsigidi aikoigi luhong badana mayek naiba adagi wangkhai phi rani phi aidana khaidok pire aduga asi anadeva karama khudingmaki oiragana aikoigi pungok phane adagidi hainasu aikoigi phi angaubaga hainasu khaidok biba dai ko sar ko masumai ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯗꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯁꯤ ꯑꯅꯥꯒꯤꯅ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤꯅ ꯁꯤꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯕꯗꯤ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅꯁꯨ ꯇꯔꯨꯕꯤ ꯐꯣꯡꯗꯣꯛꯆꯒꯦ ꯁꯥꯔ ꯑꯗꯨꯕꯨ ꯑꯗꯨꯒ ꯋꯥꯐꯝꯗꯨ ꯌꯥꯝ ꯑꯃꯒ ꯂꯨꯕ ꯁꯥꯔ ꯋꯥꯐꯝ ꯑꯃꯅꯤ ꯇꯔꯨꯕꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯅ ꯃꯗꯨ ꯁꯣꯔꯥꯠꯀꯤꯅ ꯗ꯭ꯔꯦꯁ ꯑꯃ ꯂꯨꯍꯣꯡꯕꯩꯅ ꯗ꯭ꯔꯦꯁ ꯑꯃ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯒꯤꯅ ꯗ꯭ꯔꯦꯁ ꯑꯃꯅ ꯑꯃꯨꯛ ꯁꯤꯜꯂꯨꯗꯣꯏꯁꯤꯕꯨ ꯇꯔꯨꯕꯤ ꯀꯅꯥꯅ ꯁꯤꯜꯂꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯊꯕꯛꯇꯨꯕꯨ ꯍꯥꯟꯅ ꯆꯠꯅꯔꯝꯗꯕ ꯏꯄꯥ ꯏꯄꯨꯅ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯁꯦꯠꯂꯝꯃꯤ ꯊꯝꯃꯝꯃꯤ ꯅꯨꯄꯤꯗꯤ ꯇꯔꯨ ꯇꯅꯥꯟꯕꯁꯦ ꯐꯖꯕꯁꯦ ꯅꯨꯄꯤꯅ ꯑꯣꯏꯌꯦ ꯅꯨꯄꯥꯅ ꯐꯖꯕ ꯑꯣꯏꯗꯦ ꯂꯦꯝꯖꯕꯁꯦ ꯅꯨꯄꯤꯅ ꯑꯣꯏꯌꯦ ꯃꯁꯥ ꯇꯔꯨ ꯇꯅꯥꯟꯕꯁꯨ ꯅꯨꯄꯤꯅ ꯑꯣꯏꯌꯦ ꯑꯈꯥꯡ ꯀꯟꯕꯁꯨ ꯅꯨꯄꯤꯅ ꯑꯣꯏꯌꯦ ꯍꯦꯟꯅ ꯃꯤꯑꯣꯏꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯕꯁꯨ ꯅꯨꯄꯤꯒꯁꯨ ꯅꯨꯄꯤꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯂꯣꯏ ꯂꯩꯕꯅꯤꯅ ꯐꯖꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯅꯨꯄꯤꯅ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯐꯤ ꯂꯥꯟꯐꯤꯅꯤ ꯇꯝꯕ ꯉꯝꯗꯦ ꯆꯠꯇꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯑꯉꯧꯕ ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯂꯒ ꯊꯣꯛ ꯍꯦꯛꯇ ꯆꯠꯄꯅꯤ ꯇꯔꯨꯕꯤ ꯑꯆꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯗꯨ ꯌꯦꯡꯉꯨꯔꯒꯗꯤ ꯀꯅꯥꯅ ꯁꯦꯝꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯃꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯗ ꯁꯤꯜꯂꯝꯃꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯑꯗꯨꯅ ꯇꯔꯨꯕꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯤ ꯆꯨꯝꯃꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯑꯃ ꯁꯣꯔꯥꯠꯀꯤ ꯑꯃ ꯅꯨꯄꯥꯒꯤꯁꯨ ꯊꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯅꯥꯅ ꯂꯦꯞꯇꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯌꯦ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡꯕ ꯁꯦꯠꯂꯁꯤꯀꯣ ꯑꯁꯪꯕ ꯁꯦꯠꯂꯁꯤꯀꯣ ꯑꯩꯅ ꯂꯥꯎꯊꯣꯛꯎꯕꯗꯤ ꯌꯥꯔꯣꯏꯕ ꯃꯅꯤꯄꯨꯔꯗ 2 ꯊꯣꯛꯄꯤ 3 ꯊꯣꯛꯄꯤ 4 ꯊꯣꯛꯄꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯏ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯋꯥꯐꯝꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯥꯡꯉꯕ ꯋꯥꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗꯤ ꯐꯖꯩ ꯁꯣꯔꯥꯠꯀꯤ ꯑꯃꯁꯨ ꯅꯨꯄꯥꯒꯤꯁꯨ ꯊꯝꯃꯨ ꯅꯨꯄꯤꯒꯤꯗꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯂꯩꯁꯤꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯦꯟ ꯃꯥꯟ ꯇꯥꯄꯣꯟꯇꯦ ꯍꯧꯖꯤꯛ ꯃꯌꯥꯟ ꯇꯨꯌꯥꯟꯅꯦ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯁꯣꯝꯗꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥꯟ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯩ ꯃꯩꯇꯩꯅꯦꯅ ꯊꯣꯛꯂꯛꯑꯦꯕ ꯁꯨꯃꯥꯡꯗꯅ ꯇꯨꯂꯁꯤꯕꯣꯡ ꯊꯥꯏꯗꯅ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯝ ꯁꯤꯁꯨ ꯂꯣꯏ ꯊꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯨꯂꯁꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯥꯕꯤꯔꯝꯒꯅꯤ ꯇꯨꯂꯁꯤꯗꯤ ꯕꯦꯁ ꯃꯦꯗꯤꯁꯤꯟꯅꯤ ꯑꯃꯒꯤ ꯃꯩ ꯅꯠꯇꯅ ꯑꯗꯨ ꯇꯨꯂꯁꯤ ꯊꯥꯔꯒꯗꯤ ꯇꯨꯂꯁꯤꯗꯨꯗꯤ ꯍꯤꯟꯗꯨꯒꯤꯅꯦꯕ
ꯑꯗ ꯃꯃꯤꯡꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯇꯨꯂꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯇꯨꯂꯁꯤ ꯍꯥꯏꯁꯦ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯣ ꯐꯣꯟꯗꯤ ꯆꯠꯂꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯃꯤꯡꯗꯣ ꯑꯝꯇꯪ ꯈꯪꯖꯍꯧꯒꯦ ꯍꯜꯂꯣ ꯑꯧ ꯃꯤꯡꯗꯣ ꯑꯝꯇꯪ ꯈꯪꯖꯍꯧꯒꯦ ꯇꯤꯂꯣ ꯀꯧꯋꯦ ꯑꯧ ꯂꯝꯗꯤꯡꯗꯒꯤꯅꯦ ꯑꯣ ꯐꯣꯟꯁꯦ ꯈꯪꯆꯠ ꯆꯠꯄꯗ ꯈꯪꯈ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯗꯥꯏꯃꯟꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅꯅꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗꯩꯗꯪꯇ ꯍꯥꯏꯒꯦ ꯈꯟꯕ ꯏꯁꯩꯗꯤ ꯍꯥꯏꯕꯤꯌꯨ 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 ꯏꯁꯩ ꯀꯔꯤ ꯁꯛꯅꯁꯦ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨ ꯏꯁꯩ ꯁꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯦ ꯏꯁꯩ ꯁꯛꯅꯦꯗ ꯏꯁꯩ ꯁꯛꯅꯁꯦꯗ ꯏꯁꯩ ꯁꯛꯄꯤꯌꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯑꯗꯩꯗ ꯑꯩꯅ ꯋꯥꯍꯩꯗꯣ ꯁꯤꯗꯩꯗꯪꯇ ꯍꯥꯏꯔꯒ ꯉꯁꯤ ꯈꯛꯇ ꯐꯪꯕ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯅꯤꯀꯣ ꯀꯔꯤ ꯍꯥꯏꯌꯣꯕ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁ ꯏꯆꯥꯒꯤ ꯀꯔꯥꯏꯃꯔꯨꯕꯁꯤꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯁꯤꯡꯁꯤ ꯈꯛꯇ ꯂꯤꯔꯝꯃꯤꯅꯤꯀꯣ ꯍꯣꯏ 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 ꯅꯨꯄꯤ ꯃꯈꯣꯟ ꯁꯥꯔꯦ ꯄꯛꯏ ꯅꯨꯄꯥ ꯁꯥꯔꯦ ꯄꯛꯏ ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯏꯆꯥꯁꯦ ꯑꯁ ꯅꯨꯡꯁꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯦ ꯆꯍꯤ 80 ꯁꯨꯔꯦ ꯍꯣꯏ 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 ꯑꯗꯨ ꯑꯃꯨꯛꯇꯪ ꯏꯆꯥꯒꯤꯗ ꯂꯥꯛꯀꯦꯅ ꯈꯜꯂꯤꯅꯦ ꯁꯤꯅꯤꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯥꯛꯐꯝꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯀꯔꯤ ꯂꯥꯡꯉꯨꯅꯤꯀꯣ ꯑꯗꯨꯒ ꯂꯥꯛꯄꯤꯌꯣ ꯁꯤꯗꯩꯗ ꯉꯥꯒꯤ ꯄꯨꯈ꯭ꯔꯤꯒ ꯂꯩ ꯐꯖꯔꯕ ꯂꯩꯀꯣꯜꯁꯦ ꯂꯩꯒ ꯁꯥꯠꯇꯅ ꯍꯧꯖꯤꯛꯇꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯣꯏꯕꯅꯤꯅ ꯂꯩꯒꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯣꯇꯣ ꯑꯃꯁꯨ ꯀꯥꯞꯃꯤꯟꯅꯁꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯗꯥꯏꯃꯟꯗ ꯆꯠꯂꯨꯔꯦ ꯈꯪꯅꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯐꯣꯟ ꯇꯧꯕꯤꯔꯛꯄꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯅꯦꯄ꯭ꯔꯞ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯅꯦꯄ꯭ꯔꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯔꯦꯕꯨ ꯇꯔꯥꯃꯧꯆꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗ ꯁꯟꯗꯣꯛꯄꯤꯔꯝꯕ ꯔꯦꯗꯤꯑꯣ ꯀ꯭ꯂꯥꯁꯁꯤꯡꯗꯣ ꯔꯤꯄꯤꯠ ꯑꯣꯏꯅ ꯁꯟꯗꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯀꯔꯝꯕ ꯔꯦꯗꯤꯑꯣ ꯀ꯭ꯂꯥꯁ ꯑꯣ ꯔꯦꯗꯤꯑꯣꯒꯤ ꯑꯣꯟꯂꯥꯏꯟ क्लासꯇꯣ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯝ ꯃꯇꯥꯡꯁꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯦꯛꯖꯥꯝꯁꯤꯅ ꯅꯛꯁꯜꯂꯗꯤ ꯇꯧꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯕꯨ रेडियोगी ऑनलाइन क्लास से अना थवाई याम होनजाइए अखोई ओजा खरा हाइतारेको मसे इंग्लिश की ओजा अमा हिस्ट्री की ओजा अनी अदुगा फिजिक्स की ओजा केमिस्ट्री की ओजा मसे आई तोंगाना नेगा तौजबनी अदु मी से छात्र से याम दबा हाइतारे थवाई याव दब दोंगनसु तौबीबा हाइतारेनेको अदु ओजा सिंगदुदि अफाव ओजा ngатani छात्र कया सेमी बताई बदुबु अमा खक्तंग ओरसु अनी खक्तंग ओरसु तरा ओरसु थवाई यावबीबा लेरदि अदुम हाइबिरो हिस्ट्री की क्लास फिजिक्स की केमिस्ट्री की अदुगा अतै अतै की लेरिबा सिंग हाइतारे से लोइनमक अखोना मैथमेटिक्स की लिटरेचर द इंग्लिश की ताहन खिबा लेजरी मदु लोइनमक वीडियो यावरगसु ताकपा यावरी ऑडियो ओइना ताकपदा अयाम नते लोइना वीडियो यावबनी मदु याम फबो वाफमनी हाबिरिबसे अदो सिना लोबिरबरा तै करे हाबिनिंग बलैरी सर सिना लोइजरागे याम नुवाइजे हाबिरो कोसेगी दम ऑनलाइन क्लास के हाबिदो अदो अदोमना करिगुम ऑनलाइन क्लास टू यूट्यूब हाइतारे सीजन अबिबा लेरगदी डायमंड रेडियो की क्लास 10 की इंग्लिश अदुम इबदा दुम थोकनी को फिजिक्स की सु थोकनी हिस्ट्री की सु थोकनी लोइना दी यूट्यूब तदी लोइना यावरी बनी मदु अखोइना थारक्त्रगसु को मदु सु दुम ताबसु दुम कानगने न खल्ली हिस्ट्री की सब्जेक्ट सिंग फिजिक्स की इंग्लिश की याम लोइना यावरी बनी चैप्टर खुदिमक किसु थागचरी चिंगेंगामे हारिबसे इसे रिलीज तौदी मीजी यौ अमजलगा पुंग अमदा मी मिलियन अदु यौरे सदा यौरे न लो हाइने सो न इंग्लिश की ओजादो अखोइना नेक्चरगा लारिक तो थालिने अफाव ओजादो कौरगा पैसागा पीबी पोन्ते को ओजादो नुंसिगजानी डायमंड रेडियो गिने कथोक पीरिबा अदु नुंबो नुंगाइतेबा अई पैसा खर फंगदी ओजादो पैसा कटके गाना बो खल्ले अदु फजना ताए अदु छात्र चनी गे लई नुमित निनी हुमनी गे सोरकान लिसिंग अमगा यौब्रा अदु माइंगा तवेबा अदु मणिपुर से मैट्रिक थादोबो एग्जाम दी से थादो छात्र दि लिसिंग नि फुतरे कुम लेरंगने छात्र लिसिंग अमबो अटेंड तौदे स्मार्टफोन दी छात्र लिसिंग 30 पाइरंगनी सिनी हजिक लेरीजे सिगे सोइबजिने अदु मखोइ लमदम जे खयाम गम सोइगेसे अदुगा हजिक नुपी मसा मसा फजबम थोइसै केसे डांस तौजे अदगी ऑनलाइन द लाइव थासे मी म्याम चंगनी येंगदोइदुसो हनुबी अहन लमन अमते यावरोइना हांगाक्तनी सपोर्ट तौबई चांगस्याम वाले हाइतारे लायक लाइसुगी लमददि हेलो मिंग अमदि लाइफम हाबिसे सर चुरचांपुरदगी तोंबा हाबियो करी हाबिनिंगे करी पाउले क्लास कुइरे सारगा पाउ फाउनक्तसे एक थबक क्लास नि होय होय हाबियो कोइना तौबुसु ngамдракте हानुमक साबु टाइप मोगतरी हाबियो हाबियो हजिक गभर्नमेन्टना
school class low yaroi single do to that resum other body num thopidigo hoi example site is some scatters in the kaba school uniform to them kaba kopana daga dress uniform na tabida some kaba kopani some khale bhaida oh yo Churchandpur dadi kaba si yauri ba ko sir habiu so khale just some sikamai kai ka mumung da kamai to no boro menadi yaroi habi order di thokre go cha sigi matang da kitang koi parents soi bo koi na di khra kana to laga nga ngo si atamana kai ngo ma to kadra yam chome atu thomba samai to rasi ama orasu lenga ki su haining ba haira sunu amana toning ba to rasunu haujik se laina si yam thina lure hanagi corona gi wan लाखिब वेब तुदिने सिंग खर फुलगा स्टीम खर तोरता हाइतारे इसिंग दु समाइना नोमांखा गुंबा लोलगा फी कुपसलगी सिंग असाबदु दंग हाक्तंग लेबा माइदे फोहनबा अदु इसागी असाबदु मदु लोकथोकपा फतनुंग लोकथोकपदो यामना फबजानी अदु थबक तो हानदी अदु हेक्तमग्याय हौजिक तनी रकनी रकम तोबियो हाइबनी अदुगा कोइगी लंगसिने मथौ तौदबजे अदुना सोर्स माने चिंगला फा फुबा सनो हाइबा कनागुम योगा सानबदा इंगरांग वीडियो खरसु सोशल मीडिया दा वायरल उबा उजैये नुपा माजी नुपी मन हाई आई कोरोना पॉजिटिव ओइरबनी ऐसे अदु आई डॉक्टर द चटकदौजी हॉस्पिटल दु बेड लेहौदे अदुना आई योगा सानबगी आई ट्रेनर अमसुनी अदु आई होजिक आई सोर होनबे यादबनी अदु यंबियो आई पल्स रेट यंबियो नखोय पल्स ओनब मेचिन अदुम थोइदन को होजिक ऑनलाइन दसु दुम फंगे सिसु युमदग अदुम थंबिबे याम फब थबगनी खुदोमी दे चपगा द पल्स तो मा अहानबदा 90 यौदेबा अदु ngahak lerega masi yoga sanarga yoga asan si matang tau ya tu ngahak ler kana ma pulse rate tu on kana 90 ge 34 leiba ada masi adum khara phai oxygen isana sungba hai tare so sor hon banu ngai tabu madu no corona pura phan da bai wana ti ko sana nga sai gi lungs ta punje leiba kholi oxygen wa leidu khodong cha tabu du mai thu hai ba leiri adu to maloina samjala kan da ojik se amoire school da isa thabiro nu यारेंगे दिखर सेक्शन बिरो युम द ऑनलाइन क्लास नि खंगदे करी नि खंगदे तो बिरो हंदक सही से मांगे सो मांगजर सुनु ममांग द थोकी ब चही चाम द लाक अनाबसे मसी चही अनि गुम नाई हाइबो वाफम मा अखंग सिंग न हाइरी हाइबियो तो मादु करी चिथब लेबिरे हाइबियो एनीवे यम हाइबियो ताबदे याम नंगाई तब नुपी मचा मखक केना तो बै मतांग दो होय ताबदे याम नंगाई जब हाइ तारे चटामपुर सुमई थौरोक से मरमकता चाही मै मनुंग खर पोपो खोप लेरगा जो हंतक किसी यामना ताबदा यामना नुंगाई तबा यामना ओइ बाय तारे यामना नगना लेबा हदि हुजिकी पोट मी सिंगे या तमनादि पल्लारोय गे मनुंग माथा लोइना खंगनबा मी गातनि ओइरगा सु यामना तुकुत चबा हंगोइबा की पोसे ओइबनिना लमदम सिबु यामना चेनथनिंगाय थबक सुमबसे मतुंग द थोकतबा ओइरसनु आइना थागचरी तो चोरचानपुर दगी होय चोरचानपुर की मैतै लेकाय दगी कॉल तौबिर इनी अदुगा नहान के चोरचानपुर द थोकबा थौदौ तो मखोय अदाई मक्तनी मनाक्तनी हाइबनी तंबिरी वाफम से अदो पुखाव द थोकिबा थौदौ तुसु चही हुमफु सुरबमना इरुजब कारकबि नुपि मजा दु चिंगजलगा रेप चथन बहोनबनी फनेयाम तंबनी फनेयाम लीबनी आइसु क्राइम की वारी से अदु तादब्र खंगदे करीमता अदु सुमाइन तोरिजिंग मसादु नॉर्मल दी ओइरोय एप नॉर्मल गुम ओइगनी अदुना सिगुम बसिद ngahaktung da khudong jaba longna bo honari siam kiningai ni haitare hello ming amade lefom habisi hello sir hello pe binida ngarang ga tawre ni thawbiro wa am thaije ga ngarang dang tayai do ado yam kappe ado koi hawjik tagi ahan loi wi khala paya tungin ba hawjaraga nyam jo hawjan biyo paya tungin ga habi ga थागचरी ngrangi tayagi wari habirak poka ngrangi tayagi wari sidi ahal loi basingi mama mapa ahal loi rakpa macha singna yokning ba thakning ba se pok taba pijaningak taba lan thum mama pai lan thum na pamba macha nu pa hum pok pai wari ni tayagi wari de ngrang lai se aduga ta sen wari du gi di ahan ba de sum cham na sum chalamaga cham na sum chalamaga last wari du gi krak lak salak pa hai tare wari lijari ba ise acting do ba ise acting tong ngamak tram ni kaino hai khanda aseng mani na isa da chingjan laga tawjabani na hai tare ne se moi pabung khaidok na lai doram ni na cherang amada puthораga se nangi diabetes ki guli ni sina bp ki guli ni nang di chabe amno kaugon mani
से मतम चाना चाबियो हाइबदा मपुरोइबदना अइना हान मखै चाबो काउरसु ngasidagi디 चाबो काउरोइ हारगा खाइदोक्नबगी हाइतारे सिचुएसन दम आइदि मित्ता दारे उजादनाको अदु मयामनसु हाइतारे सो थैंक यू सो मच हाइबिरक्पसिगिदमक्ता ताबियो ngasi मखा करि ओइरकदगी हाइबदा खमिनसि हेलो मिंग अमदि लेफम हाइबियो Sama mutum hangang muting. Habiyo, kari habining. Sir, ngarangi inspector tayo tabda tuki mating naman. Ado da pili ba message koi ki Manipur le riba nibi yoga isil na using na gyan tabiraga di gyan tabigani ana khanje. Ado gamana sir koi ki aji actually ba corona ki maranda mayam masu sana YouTube ta thagati hoi adu samayam yengbiba wisanu na khanjai adu ga Manipur da leriba jingna upuna mona su diamond review bu tabi ragadi asigu ma chekin thorang se akoi punamak amat tawina leninaraga haiba haiba corona sidigi ngakthom na chi haina diamond review ng famda pongdong iduna to yakni ja yam nungai je ai ngarang atheng bada haitare nong bu puranga le adu oxygen fangdabagi matang haitare oxygen je karigi fangdrino na madugi video ma semani hauji mi lak amaga makhai yengre yamna support to bi me amna nungai jabadi ai gi video do support to bagi na taba yamna informative oiba pot na semjabada me yamna pukning changna tabi ba amadi yengbi bedo maduni aduga oxygen karigi fangdrino oxygen ji kadai wai de lege ada khoigina nara kan da khwaidi maroi ba pot si corona gi da oxygen ji oire haujik si kamai tawge ba Maharashtra da oxygen ji leita ba upai son leita ba doctor si kappi hujik si ngarang doctor ma kappi ma ji kari gi no man kappi sa ka ma gi tongan ba posam da ni ko hello friends mayam ai doctor ni ai saje ai doctor oiru duna ai si kari kana doino sini ai no hospital da chatli se ai je ung ba chatli ne ba in chatli se ma hai se patient jingina para hairaga leimai da taraga leire makoi de hida ama kapaga nongmaina pan ma thangna sokpa atopa anaba cancer gi kidney gi atai naba sing do kun hidak lang tak pijaraga makoi du phan mangami corona gi hojik tawri si karino oxygen do phangdram ni para hai leire guli su leite hidak su leite adagi de tongan season nariba koi gi chloroquine gaina leibe hidang moi makhan taruk tari ni dana loina mak leibe sing do khara akoi trial ge season of sing phangak treba mata oxygen phangak treba aduna patient jing jina pukhalak je thoro ole si bu ngai leire aduna kari no akoi tawdoi je akoi doctor ne no oiri je akoi je kari da no doctor oiri je ado koi mi kan mangamdre ai doctor na te no kappe aduna mayam section bio super hero ne na khanbi ganu adom nan tho hore na adi yambio screen da su uri sin West Bengal gi sin han huji board khombai ni mama ida mark so pami ti yaudam ni si leise adi si gi phibam se de karai da kano ini adi kumbha mela gi taw bu mi lak tare tille adi si me yam si da bu kramaina leina si lamdam si da la oidori no aduga hana wa khre khanga ba se huji oxygen sungna ba ji jo angak po oile rame oxygen sungbam ji jo amuk sungna bo na ba gi mapam sa ba da lupa crore kunthra jangi imai pe ma lupa crore kunthra karai di lawru doino aduna Maharashtra gumba migi metropolitan city eto tonga na leib sin Mumbai na consil liba mafam ni Mumbai gi masama ki mokoi gi kano leijai oxygen gi mafam di leijai aduga Maharashtra gi state manung le su Maharashtra da punna leiri sim khan hom ni Mumbai de leiri duga makhan mari hai tare do oxygen phang de wa lore hoji aduna se khoi Manipur do hoji lak tar ga di karai di oxygen lor doino anda ai gi wadi ngarang so in haijabado Amazon da kaino khara chi laga oxygen do liter tara gi ga leibani lupa chamapan ga something khara pi bani yung gi season aba mari manga leira thambiro singai re wadi si khudong cha da ngak tang ambulance lak tringai marak ta ko khudong cha da ba sing thuk ta na ba hai tare aduga thagachari habirak pa sigi da ma aduga mathangi collar ma da khudong cha ba pisagi hello ming amadi le from IBC hello sorry lamding serapur dagi soka bamong bis habi ukari wa from habi ningi kari tambi ningi char bo ham mak ta thagat to phungdok tari tramok chari aduga ani suba thagat po ina lewa club ki ka uji to thagat to phungdok tari habi sir tayai da ngau jo bi chang je radio se si ya gidraba the radio set to dukan ga lei basa kan da radio set ahum piu ha jabi tayai ahum da piu ha roba
ꯑꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯀꯩꯅꯣ ꯇꯌꯥꯏ ꯑꯍꯨꯝ ꯄꯤꯌꯨ ꯍꯥꯏꯁꯦ ꯑꯩꯗꯤ ꯇꯌꯥꯏ ꯇꯥ ꯅꯪꯉꯔꯣꯏꯅ ꯄꯥꯈꯠꯇꯅ ꯆꯦꯜꯂꯤꯅꯦꯕꯀꯣ ꯑꯗꯩ ꯚꯥꯞꯁꯦ ꯈꯪꯂꯛꯑꯦ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯀꯥꯎꯔꯦꯅꯦ ꯑꯣ ꯁꯦꯜ ꯑꯍꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯇꯌꯥꯏ ꯚꯥꯞꯇ ꯂꯥꯛꯑꯦꯅ ꯍꯥꯏꯔꯕ ꯑꯗꯨ ꯁꯥꯔꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯥꯝꯅ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯑꯦꯕꯀꯣ ꯁꯥꯔ ꯑꯩꯁꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯇꯧꯕꯁꯤꯗ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇꯪ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯔꯕꯨ ꯊꯥꯒꯠꯆꯒꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄꯀꯣ ꯑꯗꯨ ꯁꯥꯔꯁꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯐꯣꯟꯃꯛ ꯐꯪꯗ꯭ꯔꯒꯁꯨ ꯄꯨꯟꯅ ꯔꯦꯗꯤꯑꯣ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯄꯨꯟꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯔꯤꯕ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕ ꯂꯦꯡꯕ ꯂꯩꯇꯅ ꯏꯁꯥꯁꯤꯅ ꯍꯦꯛ ꯍꯧꯒꯠꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯩꯔꯤꯕ ꯐꯥꯎꯕ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃ ꯄꯤꯕꯤꯕ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯖꯒꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ Hello, Ming Amade Lefam Habisi. Hello. Oh, Kari Lamdagi to Birokono. Punima, I Tabundagine. Tabundagi Punima, Habi, Kari Habi. I had seen a hand of Panjam among the Garahana. Side over name Tapan Hidava. Hoi. I'm the idea. Habi, Habi. Among I can know COVID Namaram Oiraga. Ngasi ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯂꯝꯗ ꯍꯥꯏꯇꯥꯔꯦ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯅꯍꯥꯟꯒꯩꯗꯒꯤ ꯉꯁꯤꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯖꯕ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯆꯥꯖꯕꯅꯦ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯣꯠꯁꯤꯜꯂꯛꯄ ꯄꯣꯠꯅ ꯃꯃꯜ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ ꯀꯣꯚꯤꯠ ꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯅ ꯑꯗꯨꯃꯛ ꯌꯣꯟꯐꯝ ꯂꯩꯔꯛꯇꯕ ꯑꯩꯈꯣꯏ ꯁꯨꯔꯒ ꯆꯥꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯖꯔꯤꯕꯗamo ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯀꯣꯚꯤꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯗꯥꯎꯟꯅꯆꯤꯡꯕ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯑꯒꯗꯤ ꯊꯥꯔꯨꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯌꯣꯟꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯔꯀꯥꯔꯅ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯀꯣꯛꯍꯟꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯁꯣꯝꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯗꯨꯒ ꯆꯨꯝꯕꯅꯤ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯣꯠ ꯆꯩ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯅ ꯃꯁꯤꯒꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗꯨꯗꯤ ꯏꯁꯣꯔꯅꯁꯨ ꯆꯥꯜꯂꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯌꯣꯜꯂꯤꯕ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡꯅ ꯌꯥꯝꯅ ꯇꯥꯡꯈꯠꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯒꯤ ꯂꯧꯔꯛꯄꯗꯁꯨ ꯁꯣꯏꯗꯅ ꯇꯥꯡꯈꯠꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯗꯕ ꯐꯩ ꯑꯃꯔꯣꯝꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯆꯨꯝꯃꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯁꯤꯡꯁꯤ ꯌꯣꯟꯐꯝꯐꯥꯎ ꯂꯩꯁꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯒꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯣꯛꯗꯥꯎꯟꯒꯤ ꯑꯋꯥꯕꯃꯛꯇꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯅꯥꯕ ꯃꯁꯤꯡꯁꯤ 300 ꯌꯧꯒꯗꯧꯔꯦ 300ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯃꯤꯇꯔ ꯑꯃꯈꯛ ꯂꯩ ꯋꯦꯕꯁꯥꯏꯠ ꯑꯃ ꯑꯗꯗꯤ 300 ꯌꯧꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ 300 ꯌꯧꯔꯦ ꯑꯩꯅ ꯁꯣꯝꯗꯗꯤ 200ꯒ ꯈꯔ ꯂꯩꯔꯤ ꯁꯣꯝꯗꯅ 300 ꯅꯝꯁꯜꯂꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯜꯂꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯟꯕꯨ ꯆꯥꯟꯅꯔꯛꯀꯗꯧꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ 9ꯒꯤ ꯂꯣꯛꯗꯥꯎꯟ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯣꯏꯗꯥꯒꯤ ꯌꯨꯄꯤꯒꯤ ꯃꯐꯝ ꯈꯔ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯗꯤ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯁꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯃꯅꯥ ꯃꯁꯤꯡꯗꯨꯗꯤ ꯑꯃꯨꯛꯁꯨ ꯑꯃꯔꯣꯝꯗ ꯑꯔꯥꯏꯕꯅꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤꯅ ꯂꯨꯕꯅꯤꯅ ꯄꯨꯟꯁꯤꯅ ꯑꯃꯨꯛ ꯃꯗꯨꯗ ꯆꯤꯡꯁꯤꯜꯂꯛꯄꯗ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯔꯣꯍꯤꯠ ꯂꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗ ꯁꯥꯔ ꯑꯩ ꯖꯦꯅꯤꯝꯁꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯖꯔꯤ ꯒꯚꯔꯟꯃꯦꯟꯠ ꯅꯗꯤ ꯐꯤꯠ 6 ꯂꯥꯞꯅ ꯂꯩꯌꯨ ꯂꯥꯞꯅꯧ ꯍꯥꯏꯔꯤ ꯁꯤꯗꯗꯤ ꯄꯨꯔꯥ SOP ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯁꯥꯔ ꯍꯥꯏꯗꯅ ꯔꯣꯍꯤꯠ ꯂꯥꯏꯅ ꯔꯤꯝꯁꯇ ꯍꯧꯖꯤꯛ ꯂꯩꯕꯤꯔ ꯖꯦꯅꯤꯝꯁꯇ ꯍꯧꯖꯤꯛ ꯂꯩꯕꯤꯔꯒ ꯖꯦꯅꯤꯝꯁꯀꯤ ꯃꯄꯥꯎꯗꯨ ꯇꯝꯕꯤꯔꯛꯏ ꯃꯤ ꯀ꯭रिꯛ ꯏꯟꯅꯔ ꯃꯐꯝꯗꯨꯗ ꯂꯩ ꯍꯥꯏꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯇꯥꯡꯗꯨ ꯃꯗꯨ ꯈꯜꯂꯨꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯧꯔꯝꯁꯤꯒꯤ ꯃꯤꯅꯤꯠ ꯈꯔ ꯂꯩꯖꯔꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯦꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯣꯝꯒꯤ ꯀꯣꯜꯁꯦ ꯇꯥꯟꯅꯗ꯭ꯔꯦ
amana call topirak pe habra minute taruk kumbadi leizari adubu mathangi caller ma mung aidana leire hello minga bade lei phom haibisi Sorry, khobor soroi ai kai taki amusa sa. Haibiu kari habiningi Sorry, ai un thok ke thok dong kadang sar to da ke to sa. Haibiu ta ke to zum 2021 sai kwa dai ti ne lo re sa. Ka ni ai ba ai mas ai ba le ta ko si na ta na ko ye a sara ma sum ba ka no ga kham ta do na pha sa pha sa vai ta sa. Asida si wai ki tak sung lo si pa sa sa. Ta sung ko ye thar ka sung ga to ja vai ta le sum ba no hon da sum ko ma na sum ba ja ba hi ra ka du pha sa sa. Ai na zu fa na no sem bi sa bi to ko sa. Sida ko ye ta na ko ma kran na ka to ko sa ai ta le sa. Hai si ta sing na sa ki bo di fe sa. hai si kara wai da thabno chinau gi je khonjen je kitang mek seng bole kara wai do no imana thabiri ba hi se sa ko ye so ge lo si pa ko ye ni mun ye pau ki bo ki se ke ko paning da ta sa irengban ga phagot ki ba khong paring amada ko paring am da ko ye ima je in ka ga ta se bai ta rin sa ima di lei ri ba natro ka do sa ima lei biri bro le ye sa o imana thari ba polam sing se hai si hek padi na ta ba kan thala ma ma han ta hala me habi wa fam ma mani sa habiu da ne sa to ke bo da ji ga so ai da no ta fo so ri sa do ai ji ta ro se ga ai ji ha jin pa da ai ri no ko to mai da sa hoi hoi yam nuai te adom na habi do chumani tai phung mi ba se du ma dum yawi ado haira thar ga cha ba ya ne phajani he sa bi khari ti phaba he ga ju puro lambi de ju hun dom ba hai ta re ne ko mani sa do ga ai ya ne so wa kan wa sa to ye le lu da machine ni de se sa ma ki ta ta no ye ne kum sa bai ta sa kum ga ni ko ka ka kum bai ta sa ko blind wi bai ta sa si ma na hai bai mon da now kai da no sa mai to da ye to wan jo ko to ni i ba sa pa vi wi to ri ne hai ko sa ada ina far ga ba si ta ta mo sim da ha pi ga to ni to wan jo ko to ni ko che to ni hai kan si ta nang di sa lo da ra hang nge ngon da gai this is the hitam to the kind of crash how we get over the what can you have that man only I'm sorry go babung ni ka ka te ta ga ngon da lak to ilam bai ta sa khangjere adong gi wafam do blind zo oiba adugma isa di chatloi da bani na gari do ka khat padu da hai tare ni ko adum thok pa yawi mase gum se nungai ta ba thong sing hai tare ni mi gi thong tok thoruk pagi mo ma tok se dum nungai ta ba sum yawi masi yari makai hai tare miyam gi thogol to biriba bus ki khoi gi conductor hai gadra hindumen hai gadra second driver hai gadra makoi sing na so makoi gi thong da kari matam da ai khoi da nungai ta ba makoi gi attitude adum phang ba yawi hauzik so haijaning ba masu leiri maram hek chadana ai khoi police oirabani ai khoi gi miyam gi ngak pani hai da hauzik ai hing nung din police na ngak ta na hauzik si lockdown manung si tobiri adu kari matam da ne wahi wata se khoi gi am phajana dum hai ba ya ba da ko अखोई याम थिन कन हाइबद कनागुमदी माजु खोदि लांजदमनी खोदि इंग तपना लेजरिमनी नियम चुमने निशा चादना नियम चुमना लाक्सरिमनी गायना लेजब मीम दसु को खोन अथीबजे हेक्टारदी इचुम चुमना लेब मी दसु कइनोने नोय ngangi wangang sangang don tor mukna base hek थो ए होजे कानसे आई उजबदा इवन आई ngarang gari do ai bazar da khame ba lok pung 8 ta खोगी लॉकडाउन खोगी कर्फ्यू लाकदोरे 8 ta dringai sta izo poche khra la hoge हाइदन खामग लई या मताई ने दम अदो गाड़ी दो एगी नेबुदी खंगबनते अदो करी हाइतारे गाड़ी दुगी ममांग दुदुगा तोरगा चैम पारा कोक से गाड़ी कनाइनो से दु कइनो से दु गाय तोरगा हेक्ता खोगी तौवेबको मदुगी एटीट्यूड दन तौद्रसु ai pungsu tadri maramdi khoi pungmaji niom chomna nga chatlimne ain khale o thokpani da ko mana so hoi niom se tawjari ni ko adagi di ngak tana noing singa ucho haidana thadorei ni adu khon du ding haktang du yam hautte da no ko adu sumain tobuse sinau si pung ta dore si cha chok piu si mam adu krai to bi ba khopi ba kai si dum si am phajabu wa ne ba siguma si dum to bu phei adu dom na habi du yam nungai si mit ujadra ma mim ni ador go suma thobal mo dum thambiro mo habni mit udabu sing si delhi ba dum ba po bolum chat pa ngat loi lei maram ni mai jaga du khang pan thuk mam du thama man dum chat pa jani yam lei hai tare so adong gi sentiment sok na haibi rak pa du gi damak ta su nungai ta bari faujari thaga chari aduga haira he to hon to me na haibo wa fam do aduga
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯎꯕꯤꯕ ꯖꯣꯏꯟ ꯇꯧꯕꯤꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯀꯣꯜ ꯑꯃꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯗꯤ ꯁꯥ ꯃꯤꯡꯒ ꯂꯩꯐꯝꯒꯤ ꯍꯥꯟꯅ ꯑꯝꯇ ꯈꯪꯖꯒꯦ ꯁꯤꯁꯇꯦꯝꯗꯒꯤ ꯁꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯣꯔꯣꯅꯥꯗꯤ ꯑꯩꯈꯣꯏ ꯂꯥꯏꯅꯥꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯞꯀꯅꯦꯅ ꯆꯍꯤ 19 ꯍꯥꯏꯕ 19 ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯤꯔꯣ ꯃꯁꯤ ꯀꯥꯞꯄ ꯌꯥꯔꯦꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯥꯞꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯥꯞꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯀꯥꯞꯐꯝꯁꯤ ꯀꯔꯤ ꯖꯒꯥ ꯀꯔꯥꯏ ꯖꯒꯥꯗ ꯀꯥꯞꯄꯤꯒꯗꯕꯅꯣ ꯁ꯭ꯌꯥꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭रोग्राम ꯇꯥꯕꯤꯔꯗꯤ ꯈꯪꯒꯗꯕꯅꯤꯗꯣ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯃꯔꯣꯏ ꯑꯩ ꯗꯣꯛꯇꯔꯒ ꯎꯅꯖꯈ꯭ꯔꯕꯅꯤ ꯑꯩ ꯊꯧꯕꯥꯜꯒꯤ ꯃꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯑꯩ ꯇꯥꯟꯅꯖꯈ꯭ꯔꯕꯅꯤ ꯂꯥꯏꯚ ꯄ꯭रोग्राम ꯑꯃ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯔꯛꯀꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ CIC ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ PIC ꯂꯩꯕꯗꯣ ꯑꯗꯩꯗ ꯑꯗꯨꯝ ꯀꯥꯞꯄꯤꯔꯣ ꯑꯗꯣ ꯃꯐꯝꯗꯨꯗ ꯂꯩꯕ MO ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯟꯅꯕꯤꯔꯣ ꯑꯪꯒꯟ ꯉꯥꯛꯄꯤꯒꯅꯤ ꯑꯁꯥꯒꯤ ꯋꯥꯀꯔꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯁꯥꯒꯤ ꯋꯥꯀꯔ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯃꯈꯣꯏꯗꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯈꯨꯗꯛꯇ ꯆꯠꯂ ꯈꯨꯗꯛꯇ ꯀꯥꯞꯄ ꯅꯠꯇꯕ ꯚꯥꯏꯜ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯗꯥꯛꯀꯤ ꯀꯥꯞꯅꯕꯁꯦ ꯃꯤ 10 ꯀꯥꯞꯄꯦꯕ ꯃꯤ 10 ꯁꯥꯔ ꯀꯥꯞꯀꯗꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯃꯅꯥꯛ ꯅꯛꯄ ꯑꯗꯣꯝꯒꯤ PICꯗ ꯆꯠꯄꯤꯔꯣ ꯑꯗꯨꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯔꯣ ꯌꯥꯕꯤꯔꯅꯤꯀꯣ ꯁꯥꯝ ꯀꯩꯒꯨꯝꯕ ꯑꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯥꯞꯄꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯤꯡꯕ ꯄꯩꯁꯥ ꯇꯤꯡꯗꯦ ꯂꯣꯏꯅ ꯐ꯭ꯔꯤꯅꯤ ꯄꯩꯁꯥ ꯂꯣꯏ ꯐ꯭ꯔꯤꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯩ ꯃꯇꯝ ꯆꯥꯅ ꯃꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯊꯧꯕꯥꯜꯒꯤ ꯑꯩ ꯗꯣꯛꯇꯔ ꯎꯅꯗꯅ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯊꯝꯖꯈ꯭ꯔꯕꯅꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ Hello, sir. Hello. Sir, one minute. Kono ne kai kono seri. Taram nukchari habiyu. Sir, I have overgai mari mamle kai biji. Habiyu. Kila de gosi sir. Kari habining habiyu. Sir, ekoi aine yamna. Sabse bapuni warona so jere. Ekoi gi sahi hobusi sir, sahi mada anira yam sina hawni hai. Hai tare. Hai biji. Amana 1 January की तारीख वांडा अदुगा अमना माइत्री गौरव बुद्धि समाना रेसरा बना अमदा अखों की सार सही मदा सही जानी रख खाव कतरा सिनी सारे नाजी सही मदा करी दो बिवा कोई सही हो बुद्धि सार जनवरी की तारीख वांडा में शो याम जिना सही हो बने ना होय होय खबर खबर मयाम पाठों की नहीं होय होय अटकी अमना अखों ये गौरगा माइत्री का रेसरा बना अमर चुंग ले रहे सही मदे कुछ ही अनिरक्ति सही चिल्लाओ रे बसा हो रे अगना अई मोटा सार कुछ सही मद सही अनि हाफ दो यरन दगा जनवा अदा कैसो लेते अदोंदा खमेरी अमसिना इंटरनेशनल गे ओइबनी जो अब खोगी मालेम गे ओइने याना बा हाइतारे मालेम गे ओइने डेट 1 डेट 2 3 4 न खोइ चलिदना मसि मालेम गे ओइबनी चनरिसिना अखोगी असेंबदी नोंमा पानबा निनी पानबा हुमनी पानबा हाइना लैरिसे हिंदू गिसु लै बंगाल गिसु लै नोंमदा अनिरक पानजनबा ngasi मापनी गे तरानी गे पाले हाइसे माइ लिप यार खाइदो खरग चही से नुमि चहु मुपु मंगानी सुनब थागी खोंचत पाइ अहलमन अखोगी चही पाबसे समाइन तौदना हेक अखोगी अहोबसी सजीबुगी नोंमा पानबसनी हाइना लै गौरगिना अमामुक लै गौरगी लैरिसिना सोन बेंगोली गा मानै अदुगा अमा 1 2 3 दा हाइबदी चलिबा डिसेंबर जनवरी 1 चलिसिना मालेम गे ओइबनी चाइना हारिबा लेबाक सिगी मसागी तोंगानबा मागी चही होबा लैजै कुकी कांगलुक किसु चही होबा नुमित लैजै नागा कांगु किसु चही होबा नुमित लैजै अदुगा ऑल मणिपुर खक्त नते पृथ्वीदा लैरिबा फुरि खुदुमकिने मागी चही होबगी नुमित अममम लोइ लै अदुना अखोइगी मैतैगिसु हारिबसी सजीबु नोंमा पानबनी गौर सिंगिना अमुक मधु मानदबनी नुमित चोंथरगा लैबनी हंदकिना खितंग नकनखिबै वानी अदुगा मसीने सही अनि पागने हाइबा वाफम करिमता लैते सही मदा हारिबदो थंगनना दुम लाकनी अनिरक हंजलगा मता लाओय हाइबा वाफम सिनी अदुगा थागचरी हाइबिरकवा वाफम से अदुगा ngasiगी थोरमसी अरोइबा कॉलर म लोखचरगा ngasiगी लोसिनजगे थोरमसीगी हेलो मिंग अमदे लैफम हाइबिसी हेलो नमाथेतगी नमारा फमिबोन चानिसा इबम चा हाइबियो करे हाबिनिंगी ngasiगी matam gi wafam do yamna chunagre nungaigre aduga sarta yaiga medam tamphaga du liman gi dong male da ibom cha kaisu liba leiroi mayamna adom da hai adudi tayai loisalo haibaga chapmanai police amana ne
ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯅꯠꯇ꯭ꯔ SI ꯑꯃ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯃ ꯃꯍꯥꯛꯅ ꯆꯍꯤ ꯑꯃꯗ ꯀꯦꯁ ꯀꯌꯥꯝ ꯊꯦꯡꯅꯒꯦꯁꯦ ꯏꯕꯣꯝꯆꯥ ꯑꯗꯨꯝ ꯈꯜꯂ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝ ꯅꯍꯥꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯌꯥꯔꯤ ꯃꯌꯥꯝꯅ ꯊꯨꯡꯅꯍꯜꯂꯣ ꯍꯥꯏꯗꯨ ꯇꯌꯥꯏ ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅꯤ ꯊꯨꯡꯅꯕ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯩꯅ ꯂꯨꯄꯥ 100 ꯈꯛ ꯀꯥꯞꯆꯈꯤꯕꯅꯤ ꯁꯥꯔꯗ ꯌꯧꯔꯛꯄ꯭ꯔꯥ ꯌꯧꯔꯛꯇꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯄ ꯌꯧꯖꯔꯦ ꯑꯅꯧꯕ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯗꯕꯗ ꯈꯔ ꯋꯥꯠꯂꯒ ꯂꯩꯔꯤ ꯏꯕꯣꯝꯆꯥ ꯂꯃꯩꯊꯦꯠꯇꯒꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯣꯝꯒ ꯊꯥꯔꯒ ꯂꯩꯃꯄꯣꯛꯐꯝ ꯖꯥꯟꯗꯕꯤ ꯆꯤꯡꯊꯥꯝꯗꯒꯤ ꯂꯨꯄꯥ 500 ꯑꯗꯨꯒ ꯑꯦꯐ꯭ꯔꯦꯁ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯏꯁꯥ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯂꯩꯃꯄꯣꯛꯐꯝ ꯏꯃꯥ ꯖꯥꯟꯗꯕꯤ ꯆꯤꯡꯊꯥꯝꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯆꯦꯡ ꯄꯤꯔꯛꯏ ꯑꯗꯒꯤ ꯀꯩꯅꯣ ꯄꯤꯔꯛꯏ ꯄꯩꯁꯥ ꯄꯤꯔꯛꯏ ꯉꯥ ꯂꯩꯔꯒ ꯄꯤꯔꯛꯏ ꯑꯗꯩ ꯀꯔꯤ ꯆꯤꯡꯊꯥꯝꯗꯒꯤ ꯏꯃꯥ ꯖꯥꯟꯗꯕꯤ ꯑꯗꯨ ꯅꯍꯥꯟ ꯄꯤꯕꯤꯔꯝꯃꯤ ꯂꯨꯄꯥ 500 ꯑꯃꯁꯨ ꯑꯗꯨꯒ ꯑꯦꯐ꯭ꯔꯦꯁ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯈꯨꯔꯥꯏꯖꯝ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕꯁꯤꯅꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯣꯏꯅꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯆꯥ ꯂꯩꯃꯄꯣꯛꯄ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 100 ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯃꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯈꯔꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯩꯒꯤ ꯄꯩꯁꯥ ꯉꯁꯤ ꯄꯤꯖꯔꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯄꯥꯡꯕ ꯉꯝꯗꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯄꯥꯡꯕꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯀꯅꯥꯃꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯧꯒꯠꯄꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯁꯪꯗꯨꯅ ꯂꯩꯔꯕ ꯃꯅꯥ ꯀꯦꯟꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯆꯕ ꯔꯦꯗꯤꯑꯣ ꯑꯃꯅꯤ ꯑꯗꯣꯝꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯌꯨ ꯑꯗꯣꯝꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕꯤꯔꯝꯃꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯦꯀꯦꯟ ꯋꯦꯕ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯔꯣꯜ ꯑꯗꯨ ꯑꯅꯤꯁꯨꯕꯁꯨ ꯂꯧꯖꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯀꯌꯥ ꯄꯤꯖꯗꯨꯅ ꯀꯣꯔꯣꯅꯥꯒꯤ ꯋꯥꯐꯝꯁꯤꯡ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯒꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯈꯤꯕ ꯑꯣꯛꯁꯤꯖꯦꯟ ꯀꯔꯤꯒꯤꯗꯃꯛꯇ ꯐꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯊꯥꯒꯠꯆꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯅꯝꯃꯒ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯄꯦꯖ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ 91.2ꯗ ꯆꯪꯉꯒ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 1.5 ꯍꯦꯟꯅ ꯌꯦꯡꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯑꯗꯣꯝꯅ ꯑꯍꯥꯟꯕꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯃꯦꯒꯤ ꯇꯥꯡ 1ꯗꯒꯤ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯌꯥꯔꯒꯅꯤ ꯆꯍꯤ 95ꯒꯤ ꯃꯊꯛ ꯆꯍꯤ 65ꯒꯤ ꯃꯊꯛꯁꯤꯡꯁꯨ ꯀꯥꯞꯊꯣꯛꯄꯤꯔꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ PHC CIC ꯂꯣꯏꯅꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯀꯥꯞꯄꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯂꯕꯗꯤ ꯑꯁꯥꯒꯤ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡꯗꯒꯤ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯡ ꯈꯪꯕꯤꯌꯨ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯗꯤꯖꯤꯁ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯀꯥꯞꯄ ꯌꯥꯏ ꯍꯤꯗꯥꯛ ꯑꯁꯤꯅ ꯀꯥꯞꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯅꯁꯨ ꯗꯥꯏꯕꯦꯇꯤꯁꯀꯤ ꯂꯩꯔꯤꯕ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯗꯨ ꯅꯦꯝꯊꯍꯜꯂꯒ ꯑꯗꯨꯃꯛ ꯀꯥꯞꯄ ꯌꯥꯏ ꯑꯅꯥꯕ ꯌꯥꯝꯅ ꯑꯔꯨꯕ ꯂꯩꯔꯕꯁꯨ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯔꯒ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯂꯦꯚꯦꯜ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯀꯥꯞꯄ ꯌꯥꯏ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯈ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯂꯤꯕꯁꯤꯡꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯍꯌꯦꯡ ꯑꯗꯣꯝꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯅꯥꯕꯒ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯅꯥꯕꯒ ꯑꯅꯤꯗꯨ ꯈꯦꯠꯅꯔꯛꯀꯅꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯅꯥꯔꯕꯁꯨ ꯁꯤꯗꯕ ꯌꯥꯏ हिदाक काप्तना नारबदी सोइदना अदोम सिबे याय हौजी हौजी मणिपुर ऑक्सीजन लेत्री मसी मथंग काउबिगनु लमदम मसीदा ऑक्सीजन लेतब मफमसिदा तुम्भम लेतब मफमसि लेना असि नाबा होरुनिबा मी चहुंगी पुंसी करी ओइगनी मफम खुदिमक तो होजे कंटेनमेंट जोन लोइनमक ओइरबनी हेना सेक्शन मदगी हेना फब लेत्रे सेक्शन मिनर से मास्क उपिरो सैनिटाइजर सिजनबिरो सोशल डिस्टेंसिंग लाकबिरो लोइनना वैक्सीन कापथोक नननबगीदमक कापतबसिंग होनबियो ताबिरिबसिंग जेम सैगुजम नमखाना खुरुमजरी